ꯃꯌꯥꯝꯕꯨ ꯍꯝꯃꯨꯛꯇꯗ ꯀꯂꯤ ꯔꯤꯚ꯭ꯌꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯨꯠ ꯃꯨꯚꯤꯁꯤꯒꯤ IMDb ꯔꯦꯇꯤꯡꯅ 6.4 ꯐꯪꯂꯤ ꯑꯃꯁꯨꯡ Google ꯌꯨꯖꯔꯁꯤꯡꯅ 68%ꯒꯤ ꯂꯥꯏꯛ ꯄꯤꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯗꯤꯞ ꯔꯪꯒꯅꯥꯊꯟ ꯃꯃꯤꯊꯥ ꯕꯥꯏꯖꯨ ꯅꯦꯍꯥ ꯁꯦꯠꯇꯤ ꯔꯤꯗꯨ ꯍꯔꯨꯟ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯀ꯭ꯔꯤꯇꯤꯁ꯭ꯋꯔꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯅꯕꯤꯟ ꯌꯔꯅꯦꯅꯤ ꯑꯃꯁꯨꯡ ꯋꯥꯏ ꯔꯕꯤशंकरꯅ ꯑꯣꯏ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯍꯧꯖꯔꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯍꯥꯏꯞ ꯅꯝꯕꯤꯔꯝꯃꯨ ꯃꯨꯚꯤꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯒꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯑꯒꯟꯁꯨ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯣꯏꯔꯝꯕ ꯑꯃꯨꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯑꯒꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯃꯨꯗꯥꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯒꯟꯁꯨ ꯑꯃꯨꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯁꯤ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤ ꯋꯥꯔꯤꯝꯇ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯗꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯒꯟꯅ ꯑꯃꯨꯗꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯃꯗꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯃꯦꯃꯣꯔꯤ ꯀꯌꯥ ꯃꯔꯨꯝ ꯁꯦꯝꯒꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯤꯔꯝꯗꯨꯅ ꯆꯠꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯗꯥ ꯀꯔꯤꯝꯇꯗꯤ ꯈꯨꯝꯂꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯒꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯀꯅꯨ ꯃꯗꯨꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯒꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯦ WhatsAppꯇꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯑꯃꯨꯗꯥꯁꯨ ꯑꯒꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯒꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯕꯨ ꯌꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯗꯥꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯃꯍꯥꯛꯀꯤ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯗꯨꯕꯨ ꯑꯣꯏꯅ ꯆꯤꯡꯈꯤ ꯑꯃꯁꯨꯡ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯗꯨꯁꯨ ꯇꯠꯇꯨꯅ ꯑꯒꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯒꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯑꯒꯟꯕꯨ ꯐꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯨꯝꯖꯤꯜꯂꯛꯈꯤ ꯑꯒꯟꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯪꯒꯜꯁꯨꯇ꯭ꯔ ꯇꯠꯂꯤꯕꯁꯤ ꯁꯣꯏꯕꯗꯒꯤ ꯇꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯑꯒꯟꯁꯨ ꯗꯁꯥ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯥꯟꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯨꯍꯣꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯒꯟꯕꯨ ꯑꯃꯨꯛ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯐꯨꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯗꯥꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯒꯟꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯒꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯒꯟꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯈꯤ ꯑꯃꯁꯨꯡ ꯑꯒꯟꯁꯨ ꯃꯌꯥꯝꯅ ꯆꯞꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯗꯨꯅ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯕꯣꯔꯒꯤ ꯃꯌꯨꯝꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯒꯟꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯍꯟꯈꯤ ꯑꯃꯁꯨꯡ ꯑꯒꯟ ꯂꯣꯀꯞ ꯌꯧꯈꯤ ꯂꯣꯀꯞꯇ ꯃꯍꯥꯛ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯀꯨꯟꯗꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯑꯒꯟꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯀꯨꯟꯗꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯒꯟꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯣꯁꯤꯗꯨꯅ ꯃꯍꯥꯛꯅ ꯑꯒꯟꯕꯨ ꯊꯥꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯣꯁꯤꯗꯨꯅꯗꯤ ꯑꯒꯟꯒꯤ ꯃꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯨꯟꯗꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯒꯟꯒꯤꯗꯤ ꯃꯄꯥ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯅꯄꯥꯗꯨ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯨꯟꯗꯅꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯨꯟꯗꯅꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯄꯥꯗꯨꯗꯤ ꯀꯂꯦꯛꯇꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯣꯏꯗꯦ ꯑꯩꯒꯤ ꯏꯄꯥꯗꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯀꯔꯤ ꯆꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯗꯨ ꯃꯟꯇ꯭ꯔꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯀꯝꯄ꯭ꯂꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯦꯚꯥꯔ ꯌꯥꯝꯅ ꯐꯔꯛꯈ꯭ꯔꯦ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥ ꯑꯁꯤ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯒꯟꯕꯨ ꯌꯥꯝꯅ ꯏꯖꯠꯀ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯟꯗꯅꯥ ꯑꯃꯁꯨꯡ ꯑꯒꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯅꯥꯅ ꯑꯒꯟꯗ ꯊꯤꯅ ꯆꯩꯔꯛꯈꯤ ꯅꯪꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯟ ꯇꯥꯔꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯃꯤꯒꯤ ꯃꯪꯒꯜꯁꯨꯇ꯭ꯔ ꯊꯠꯂꯦ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯕ ꯃꯃꯥꯏꯗ ꯑꯦꯁꯤꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯖꯝꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯒꯟꯅ ꯁꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯗꯨ ꯇꯠꯈꯤꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ
मखोइनिसु मपागी मयुम अदु लाखि सोम लाकदना मपागी मयुमदा रिपोर्टर क्या मरुमना माकी इंटरव्यू लौदुन लेरमी तसेंगना हाइब तारगदि कुंदनाई मबा ओरिबा मिनिस्टर असि डेरी मिनिस्टर ने हाइबदि संगोम गी मिनिस्टर ने मफम अदुरा महाना मतौ करमना संगोम योन योनदना साइकल थो थोदना मीगी मयुम चलदुना पैसा तालदुना महा मंत्री ओरखिबनो हाइबगी वफम सिंग अदु रिपोर्टर सिंग अदुरा तमदुन लेरमी मदगिदी मफम अदुरा म्यूजियम अमा लेबई मओंग अदु उरुबा मतमदा असिना करिनो हादुना रिपोर्टर अदुना हंगलपा मतमदा रिपोर्टर अदुसु मफम अदुदा मंत्री अदुना पुसंदुना लाखे मदगिदी मफम अदु थेलेबा नुपी दो कनानो हादुना हंगलपा मतमदा मासे अगी चनुपी इतोन तोनबिनी महाना अगिना माय पापा मतम मसिदा मतेंग पांगखिबनी अदुबो हबजि अइना माय पापा मतम मसिदादि महाना उनबगिदमक्ता महाग लैत्रे हादुना मफम अदुना महाग थमोय सोना कपचरखे मदगिदी कुंदनासु अगनबो महाकी मयुमदुरा पोदुना लाई मफम अदुरा अगन फुरित यावदना लापई मओंगदा उरुबा मतमदा मखोई मामना महाना लेलिबा फुरित अदु लौथोलादुना अगन लिपिरमे मदगिदी अगनगी मामना अगन हारगलेबासे मसिगी मिठाईसिंग असे अइना मुंबई चलुबा मतमदा लेरखिबनी अदुगा मसिगी मिठाईसे नखोइना माना यामना पामने अदुबु मसि मिठाई असे अइना पिरे हादुनादि हारगुनु करिगुंबा मदु नंगिना मादा हारुबा तारगदि महाना चाव यारोय महा अरोइबिदा सावकनी हादुना हारखे तसेना हाइबा तारगदि अगनगी ममा अमसुंग कुंदनागी मपा असे ममांगथक्की मतमदा करिगुंबा नुंगाइनदबा अमा लेबदगी मखोय अनिसि हौजि फावबा कौनदुना लेरखिबनी मदगिदी मखोयगी मामना चेक अमा अगनदा इरदुना मसिगी पैसासिंग असे सिजनदुना नंगना बिजनेस अमा हौदोंनबा होनारो नंगना सुमाइसुं ngausinaduna leiba taragadi fibam taru hadun harakhe wafam adu taruba matamda somnakada agannadi yaninglamde amasung maal chegadu mahaki mamada musinarame masida takliba se agan amasung kundana makhoini puladuna business ama linkhale habase akoina khangba ngamli aduga kari business no habase mayamna makha tabda khamirakani madidi agansu mahana kundana dagi mahaki anobadu lotholaduna masu repido tongladuna mayumda halakhe mayumda halakpa matamada mamaduna makhoyi mamana pirakhiba मिठाई दु पिरुबा मतमदा मसिगी मिठाई सिदि आइना यामना पामजबा मिठाई निने अदुबु मसिगी मिठाई से आइना पामे हाइबसे आइना नोंगमता इचाना पादा हाइखिबा लेते अदुगा मतौ करमना मसिगी मिठाई से पोरकलिबनो हाइबसे माना खल्लुबा मतमदा माकी मबुंगना सोयदना पिरकपो ओरमगनि हादुना माना मिठाई दु बुलंग थोरखे अगंगी ममा अमसुंग कुंदनाई मपासे ममाथकि मतमदगी कौंगलदना लाखिबनी अमसुंग हौजि फावबसु कौंगलद्रि सावनदुना लेरि मदगिदि अगन अमसुंग माकी ममालबदुगा लोइनना मखोइनि ऑफिस लाखे ऑफिस असम लंबी वारी साना लापदा महाके ममानबदुना अगनगी ममांगथक्की एक्स ओरंबा अमुदागी मतांगदा वारी साबा हौरखे अमसुंग मंगलसूत्रगी मतांग अदु पन्नरपा मतमदुदा मखोइनि सोम मले चक्री तौनरक्तुना लंबीदा गाड़ी खामनदुना असम खनरे असम खनदुना लेरिगे मतमदुदा मफम अदुदा महाना खामजंदुना लेरिबा गाड़ी दुगी मनिंगदा कार अमदा नुपा अमा तोंगदुना लेरमे माके इमुंग मनुंग पुन्ना तोंगदुना लेरमने मखोइसु सेलगे हाइदुना मंगोंदा खनगे हाई तारगसो अतोप जगह चल खनरसो हादुना हारखे वफम अदु तारुबा मतमदा सोमनाकंदा अगन सावब लुरखे अमसुंग नोंगै लौथुक्तुना महाना नुपादु नोंगै नमदुना लेखे मतौ अदुदगिदि मफम अदु लेरिबा नुपादुदि पाकटपना लोइख्रे अदुबो महाना लौथुरक्तिबा नोंगै अदुदि असापोट ओइदुना लेरमले अमसुंग पुमनमक्सिंग असि महाना महाके लुहोंबगी तांग कावबगिदमक्ता ngasi तांग क्यानो अदुगा ngasi सि करिनो हादुना हाखे अमसुंग नुपादुना ngasi अखोई एनिवर्सरी नि हरे मतंग असिदा अखोइना खंबा ngamlibase अगन तौरिबा थबक असि इवेंट मैनेजमेंट ने हाइबदि कनागुम्बा मीबदा सरप्राइज अमसुंग प्रेंक हेक तौबा अमसुंग मदुगिदमक्ता महाना फीस लौबा मदुगी थबक अदुनि ngasiदगी नंग अमुहना तांग असि कावररोय हादुना अगनना नुपादुना हाखि अमसुंग महाकी निपिदुसु यामना हरावरदुना मखोइ पुमनमक सेलिब्रेट तौरखे अमसुंग महाना पुथोरक्लिबा नोंमयदुदि असापोर ओइदुना लेरमले अदुगा मखोइ कंपनी सिगी ममिंग असिना ड्यूट हारिबा कंपनी सिने मतौ सुना मखोइने मी क्यामरबो सरप्राइज पिरदुना गिफ्ट पिरदुना मखोइबो नुंगाइबा हैप्पी मोमेंट क्यामरम पिरमे नोमदि महासु मेट्रो तोंगलदुना मफम अदुदा कनागुबा मिसक अमाबो सरप्राइज पिनबैदमता टारगेट तौदुना लेरमे मफम अदु लेरिबा महाकी ममालबसिंग अदुदा मै मुथनबैदमता हरके अमसुंग मै मुथतुना अमुक मै ngalhalakpa matamdadi mahana nupada सरप्राइज पिगरा हाइबबो मंगोन ओइना सरप्राइज पिरकपा हाइबदो ओइरे कुंदना महाकी ममांगथक्की मतमदा काखि फोटो कैमरामगा लोइनना महापो प्रपोज तौनबैदमक्ता आई लव यू हाइदना मफम अदुदा अके मौगी पोचै कैमरामगा लोइनना डेकोरेट तौदुना लेरमै मोंगदो उरबा मतमदा महाती यामना ngakchaba हाइबदो ओइख्रे मदगिदि मफम अदुदा कुंदनाना खुरु खुद कुलदुना गगनदा प्रपोज तौदुना लेरमी अमसुंग कुंदना हाइरे गगन अइना नंगु अंगांग ओइनगै मतमदगी नुसिदुना लाखिबनी अदुबो
स्कूल की मतमतुदा नंगनदी कनागुमना पी मबु प्रपोज तौनबा अमसुंग यानबु होनदुना लेखिबई मोंग अदुरा अइना नंगोंदा नुंसी हादुना फोंदोकपा ngамहौद्रे अखोइनी लुहोंगलसी हादुना महाना प्रपोज तौरखि वफम अदु तारुबा मतमदा अहांबददि गगनसु करि तौगदबनो हाबिसे खंखिदे मी मयाम अमा क्वेश्चनदुना लेरे मरमदुना महाना कुंदनाना हरक्लिबा वफम अदुरा यारगे हादुना लुहोंबा याखे असुम तौदुना महाकी ममानबसिंग अमसुंग महाकी मफम अदुरा लेरिबा महाकी कलिगसिंग अदुसु हराउबना लोइखे कुंदनादी हराउबा ngamkhai leitaba haibadu oikre mato usumna gagan amasung kundana बाइक तोंदुना लाखी बाइक तोंदुना लापो मतमदा कुंदनाना गगन हरक्लिबसे अखोइनी सुमाइ तौदुना बाइक तोंदुना लाक्लिबसे मतम कयामरुमदि कुइरबनी अदबो ngasi asumna लापनि मोंग असे आइगे थमोइदा करिगुमम फावबे हादुना रखे सोमला कंददी गगनदी यामना हैनदबई मोंग अमा अखोइना उबा फंगली मदिगदि महाना कुंदनादा गाड़ी खामलगा चा थक्सिरा हादुना रई मदुरा कुंदनानासो अदोमना हाइबो कदौ यारोदिनो हादुना मखोइनी फमिनदुना चा थक्तुना लेरमी मदिगदि मखोइनी सुम चा थक्मिनदुना लेरिगे मतमदुदा गगन कुंदना धरे कुंदना अखोइनीना नुसिनाबा अमसुंग लुहोंबा हाइबसे फिबम मतारोइदा अइना नंगोंदा नोंबता नुसि मियेंदगी येंबो याउद्रे नंगैगा लोइनरक्लिबसे सुमनतगी मरुप अमगुमना सुम लोइनदुना लाखिबनिना अइना नंगोंदा फीलिंग अमता लेते अइना नंगोंदा जेरो फीलिंग ले हादुना रखे वफम अदु तारुबा मतमदा सोमना कंदा कुंदनानदी गगन मंगोरा फागी तौरिबने हाइदुना खंजरखे अमसुंग नंगिसे प्रेंग तौरिब्रा हाइदुना माना गगनदा हंगबा मतमदा गगनना अइना नंगोंदा प्रेंग तौबनदे अइना ngalibase असेंगमने वफम अदु तारुबा मतमदा सोमना कंदा कुंदनागी थमोइदो पुंकाई काई बाहाइबदो ओइखे मदिगदि कुंदना रे मेट्रोदरी नंगना अइना नंगन होंगसी अखोइनी नुसिनसि हाइबा मतमदा नंगना होय हाइदुना हाइकिबदाई अदुगा हौजिना मु कइगिदमक्तनो नंगना अइगी नुसिबाबु मिराइ रिपिदे हाइदुना हांगपा मतमदा मेट्रोदरी मफम अदुना मी क्या मनुमसु लै अदुगा नंगना प्रपोज तौरक्पा मतम अदुदा करिगुम्बा अइना नो हाइदुना हाइरम्बा तारगदि नंग इकाइबा नंगलोइद्रा मरम अदुगिदमक्तनि कॉमन सेंस सिजनबई वानि हाइदुना हाइरक्के वफम अदु तारुबा मतमदा सोमना कंदा कुंदनागी थमोइदुदि पुंकाई काइबा हाइबदो ओइख्रे असुम तौदुना गगनना कुंदनाबु महाकी मयुमदुरा थिंदुना लाक्लमे मयुमदा थिलपा मतमदा गगनना कुंदनादा अइना नंगोंदा वहानबगिदमक्ता अइबु ngapiu हाइदुना हाइरक्के मदिगदि कुंदनासो अमुका हन्ना मंगोल हांगी गगन नंगना अइंगोंदा तौरिबसे प्रेंग ल नत्रगा असेंबरा हाइदुना हांगखे वफम अदु तारुबा मतमदा गगनना असेंबने अइना हारिबसे अइ सीरियस ओइगनि नंगोंदा तमलिबसे फरे हाइदुना कुंदनासो ममितै मपीरा चंथरदुना युमनदुना चंगबा मतमदुदा गगन हेंग ऑफिस थेंदरसे हाइदुना हारखे वफम अदु तारुबा मतमदा कुंदना थोलक्तना अइ हेंगदगी ऑफिस ता मुहना लालरबा हाइदुना हारखे करिगिनो हाइदुना गगन हांगपा मतमदा अइना नंगो ऑफिस अदुरा नुंगतिगी तत्तना दमक उरगनी अदुगा अइनादि नंगो नुंसी नंगना इबु नुंसीबा नत्रगसु मरम अदुना नंगो हे उरगा अगी थमोइसे अवाबसे हंजन हंजन पीबा हाइबदो ओइरनी अइसु हायर स्टडीगिदमक्ता अइ फॉरेन चक्रगे गगन नंगदी यामना नुंगाइना कैसु तौदबा मोंगदा लेबे याइ अदुबो अइगी थमोइने कारिबसे अदुगा करिगुम्बा नंगना अइगी मिमांग सुम लेबा तारगदि ममांग थोकिबा थौदोकसिंग असे अइ अमुहना कावबा ngamlaroi मतो सुमना कुंदनासु ममितगी मापीरा चंथरदुना कबलदुना मयुमदा चंगखे मयुमदा महा कपयाबा कपखे अमसुंग महाना गगन पीखिबा खुदोबदो टॉयलेट लंगथै अदुबो महाना टॉयलेट अदुरा खुथिंजलगा अमुक खुदोबदो लोखलदुना चामलदुना कपचदुना लेखे मतो सुमना मथंगी निमित्ता महासो फॉरेन चक्रे कुंदना चक्रबा मतुंगदा गगनसु महाकी ऑफिस अदुरा लाक्तुना महाकी पुंसी अदु अमुक निंगथीजना हानगुमना अदुमा हिंगबा होरखे तबदु महाकी कलेक्शन अदुना गगनगी मनाक्ता लाक्तुना थिना थिना चेरमी करिगिदमक्तनो नंगना कुंदनागी थमोइ थुवारिबदि हाइदुना मखोइना थिना थिना चेरखे तबदबु गगन पेम तासनदबिदा महाल तौगदबा थबक माल गेम सानरिबा अदु अदुमक सानदुना लेरमी कुंदना चक्किबा तारगसु मंगोदा करिमता थोइदोक्तबगी मोंग अमा अखोइना उबा फंगली अदुबु महाना कुंदनाबु तत्तना मिस तौबे हाबसि मसामंगनदि खंजबा नते मदिगि नोंगमदि गगन अमसुंग महाकी ममानबदु बाइक तोंगदुना मयुमदा असुम हलक्पा मतमदुदा हुई क्यामरुम मीटिंग तौदुना लेरमी अमसुंग हुईसिंग अदुना गगन अमसुंग महाकी ममानबदु उरुबा मतमदा कोइतान तानरखे असुम ममानबदसु गाड़ी अदु खंगथोक थौबदगी खंगखंगदना मखोइ एक्सीडेंट थोइ गगन सु मफम अदुना ज्ञान मांगदुना तादुना लेरे ज्ञान मांगदुना तादुना लेरिंगे मतमदुदा महाकी मिट मांगद उरिबसे सुमनतगी कुंदना खतने फिल्म असिगी डबिंग असे मयाम लै मरमदुना हेरोनी सिगी ममिंग असना कुंदना हाइदुना सुहाय कोयल हाइदुना सुहाय कुरला लासी हाइदुना सुहाय खरा हाइब नोंगाइबा कुंदना हाइबसे तुम हाइजरगे अदो हेरोसी अगन हाइदुना सुहाय अमसुंग
गगन हाइदुनसु हाई अदुना गगन अदुम हाजरगे मदगिदि महाना ज्ञान मांगदुना तादुना लेंगे मतमदुना महाकी मांगदा उरिब सक्तम असे सुमनतगी कुंदना खक्तगी सक्तम ओइबना महाना कुंदना असिबु नुंसिरब जालाने हाइदुना महा खंजरखी अमसुंग महान ज्ञान तारप मतमदा महाकी ममानबदुदा महान हायरगलिबसे भाई आई कुंदना असिबु तसेना नुंसिरे हाइदुना हायरखी वफम अदु तारब मतमदा ममानबदुना मदुई वफम अदु अखोइनदि हानना खंगलबनी अदुबु नंगना खंगजदबि वा खक्तनि हाइदुना ममानबदुना हायरखी ममाथकी मतमदगी नंगना कुंदना नुंसिजै हायबसे नंगना साना खंगजदबि वानी महान नंगु थमोसेना प्रपोज तौब मतमदुदा नंगना महापु रिजेक्ट तौबिरिबसे यामना आराम वानी मदगिदि गगनसु महाके मामदुकी मनाक्ता लालमी मामदुसु मफम मदुदा युथक्तुना लेरमी अमसुंग महाना फोनदा हायरगलिबसे आइगी चानी पीबु रिजेक्ट तौब मी असे मफम साइड वेलकम तौदि हाइदुन हायरखे मसिना तालिबसे मखोई मामदुना गगनबु एक्सेप्ट तौबे हायबसे अखोइना मतांगसिना खंगबा ngamli साउथकिदि मामै मचानुपी लौबा से सनै मदगिदि गगना मखोई मामदा आई कुंदनाबु नुंसि अदुगा कुंदनागा लुहोंबा पामी हाइदुन हायरखे वफम अदु तारब मतमदा मखोई मामदसु हरावबना लोइके अमसुंग मदुई वफम अदु आइगी चानुपी कुंदनाना तागे हाइदुना कप नाइदुन लैरिबनि मसिग वफम असे मंगोन हाइख्रगे हाइदुना गगन हायरखे नंग मंगोन फोन तरो हाइख्रो हाइदुना मामदुना हायरप मतमदुदा मामना ओइन हाइबिरो मरमदे अइना महापु यानो वाहनख्रे महान आइगी मांगदे हेथोलप मतमदुदा अइ मंगोदा सक्का उनरदुना मंगोदा लाल हाजरदुना प्रपोज तौगे हाइदुना हायरखे मदगिदि ख्वाइदि लुरिबा वफम असे मखोई मामना याबा तारगसु गगनगी ममाना कुंदनागा लुहोंबसिबु मतौ करमना यादुरिबनो हायबसिनि मरमदे माकी मामगा ममागदि यानद्रिबनि मतौ उसुमना सोमनाकना मचाना पादना मसिगी मिठाई सिदे अइना लेरकपनि चाव हादुना थेमी अमसुंग महाना कुंदनागा लुहोंबा पामी हादुना निंगाई तौरपै मोंगदु उरबा मतमदा ममादना कुंदना हायबा नुपि मचा असे याना फबा नुपि मचानी नंगा महाका लुहोंबा मतमदा अइंगोंदा अकायबा करिंता लेते हादुना हायरे मदुई मतुंगदगिदि अखोइना उबा फंगलिबसे लुहोंबैदमक्ता मखोई सेम सादुना इंडिया पुंबा बाटोन पीबा हौरे मरमदि लुहोंदुरिबा से मंत्रीगी मचानुपीनी अमसुंग सोमलाकंदा गगनसु महाकी एक्स ओरंबा अमुदागी मेमदा लाक्तुना महाकी लुहोंबगी बाटोन अदु तौरमे अमसुंग नुमित अदुदा थोखिबा थौदोगदगिदमक्ता अइबु ngapiyo हादुना महाना अमुदादा हायरखे तौबदबु अमुदाना हायरलिबसे नंगी लुहोंबा नुमित असिदा अखोइ यावबुदि ngamlaroi करिगिनो हादुना हांगपा मतमदा अखोइ कनाडा चलनी अगी नुपासे कनाडा थबक फंगले हादुन हायरखे मफम मदुरा अखोइ युम होंदुना लेख्रनी नंगी लुहोंबसे यावबा ngamlaroi हादुन हायरखे मदुरगिदि चलमदाय मतमदुदा गगन अमुदादा हायरलिबसे अतै तेदि फरिने करिगिदमक्तनो नंगना आइबु रिजेक्ट तौबिरिबसे हादुना अमु हांखे तौबदबु अमुदा पाखुम पियो हायबसे याखिदे मदगिदि सोमलाकंदा गगनसु फजना रेडी तौदना महा अमुदागी मयुमदा लाखे मदगिदि कुंदनागी मयुमदा लापा मतमदुना महागी कादुना चंगलदुना कुंदनाबु महाना किस तौगे तौबा मतमदा कुंदनाना महापु इंथोरखे मतौदुदा सोमलाकंदा गगनदि यामंगलक्पा हायबदु वरे मरमदि ममाथकी मतमदा कुंदनाना महापु नुंसि हादुना फोंदोखिबनि अदुगा हौजिना महाना एक्सेप्ट तौरबा मतमसेदा करिगिदमक्तुना महाना इंथोपिरक्लिबसे हादुना गगनसु ngakchana नत्तना उपाय लेखिदे अमसुंग मफम अदुदा महाक सुसाइड तौनबेदमक्ता थौरि यानदुना सिजरगे हादुना तौदुना लेरमबई मोंग अमा उबा फंखे करिगिनोना असुना तौरिबदे हादुना हायरखे कदौरे हादुना हंगे अमसुंग गगनना थोलिबा थौदोकसिंग असे करिनो हायबसे मसाना ज्ञान तारादुना कनानो नुपादो हादुना हायरखे मदुदा महाकी ममिंग असे पारी कौगे हादुना हायरखे अमसुंग आइगे महाक असे कॉलेजता थेनखिबना हादुना हायरखे मतमदुना नंगा इगा काइनादुना अइना मफम मदुर लेबा मतमदा अइसी सिबगा चप मानरुरबनि अदुबो महाना अइगी पुंसिदा थवाई हापगा चप मानखि हादुना हायरखे अमसुंग महाका इगा तसेना नुंसिनारुरे हादुना हायरे नंगु सुइना नुंसि महापु सुइना नुंसि करमबदा अइना नमथाक तौदुरिबनो मरम अदुनानि अइना सिजगे तौरिबसे हादुना हायरखे आइदि डिप्रेशन चलुरबनि अदुबो महाना अइगी पुंसिदा लाक्तुना अइबो येनिंग होलंखिबनि महाका अइगा नुंसिनारिबसे नंगोदगी लामनबेदमक्ता अइना महाका नुंसिनारिब्रा नत्रगना अइना महापु तसेना नुंसिरिब्रा हायबसे अइ इसाना ज्ञान तादे तंजादुरा अखोइ बाबाना फोन तौदुना नंगा अइगा लुहोंगनि हादुना पावसे पिरगले अदुगु मफम असिदा यानु थुना लाउ हादुना हायरक्ले मफम असे अइना अखोइ बाबादा मतौ करमना हायगनि हायबसे अइ ज्ञान तादे मरम अदुना अइ सिजरगे हादुना खंख्रबनि हादुना हायरे मफम अदु तारुबा मतमदा सोमनाकंदा गगनना फरे अदु तागदि अइ सिबने हेना फबा नत्रो हादुना हायरे मदुरा कुंदनाना गगनगी मचिन अदुबु मेनखे अमसुंग अदु एगना पारी सिबने फबरा हादुना हायरपा मतमदा कुंदनाना महाके मखजायदु खोपांग थाकी अदु तागदि नंगी पाखुमदु सिलरे केनो ननु नुसिरिबसिदि पारी बुनि हादुना हायरखे कुंदनागी वफम अदु तारुबा मतमदा सोमनाकंदा महाक्सु कुंदनाबु नुसिरुबा कौबनिना कुंदनागी
ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤꯗꯨ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯨꯟꯗꯅꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯃꯃꯥꯡꯊꯛꯇ ꯅꯪꯉꯣꯟꯗ ꯐꯥꯎꯈꯤꯕ ꯐꯤꯂꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯅꯪꯉꯣꯟꯗꯗꯤ ꯁꯨꯞꯅꯇꯒꯤ ꯖꯦꯔꯣ ꯐꯤꯂꯤꯡꯅꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏ ꯅꯄꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯤꯒ ꯂꯨꯍꯣꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯒꯪꯒꯟꯁꯨ ꯀꯨꯟꯗꯅꯥꯕꯨ ꯅꯨꯡꯁꯤꯅ ꯃꯍꯥꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯀꯨꯟꯗꯅꯥꯗ ꯍꯥꯏꯖꯤꯟꯈꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯅꯥꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈꯤꯕ ꯌꯥꯔꯦꯗꯅ तसेंग हाइब तारगदी ममाथके मतमदा कुंदनाना मंगोंदा नुसी हाइदुना फोंदोरकपा मतमदा माना मिराइखिबनी मदुगी महाक प्रायचित तौनबैदमक्ता महाना कुंदनाबो अमु हना हट तौबसु पामद्रे अमसुंग मखोइनी लोइनबा मतमदा कुंदनाना नुसिरिबसि सुमनदगी पारिनि हाइबसि खंगबदगी मासु मफम मदुदगी थोलक्तना बारोमदा चंगलतुना कपचबा नतना उपाय लेखिदे माक हिंगने हिंगने कपखि अदुबो महाक कुंदनाई ममांगददी कपलगा नुंगाइतबा सफमदा थोकपदि याद्रबनिना ममाई ममिता थोलतुना मासु मफम बदुरी थोलखि मदिगदि महाना बारोमदै थोलतुना माना कुंदनादा हरगलिबसि मसी वाफम असे नंगी नपादुर याम थुना हाइरो मसी असे लुहोंगो नुमिनि करिगुंबा वाफम असे करिगुंबा नपाना यारपो यारतबा हाइबदो मदुगी मतुंगिना कोइ खनरसि हाइतुना हरखि मदुर कुंदनाना नंसु लाओ चमिनदुना हाइमिनरुसि हाइतुना हरपो मतमदुदा गगना हरगलिबसिना करिगुंबा अई यावबा तारगदि फिबम असे नातै चारोय नंग यावगदि अंगोना पंगल ओइगनि हाइदुना कुंदना हरपो मतमदुदा फरेदु तारगदि नंगोना वीडियो कॉल तौरके अदुगा अई यावे हाइदुना खलु हाइदुना कुंदनाबु मपागी मनाक्ता थाखि सोमना खंदनी मपादुरी याम हराउते यामना महाकी मचानपी लुहोंदोरबनि हंदुना महाकी मनाउनपी अतोंबीदुगी पूजा तौदुना लेरमी मदिगदि महासु मपागी मनाक्ता चातुना बाबा आई गगनगा लुहोंबा पामदे आई अतोपा मिसक अमगा नुक्सिनाई हाइदुना हरखि वफम अदु तारुबा मतमदा अहामददि मपादुरी यामना ngakhi अदु मचानपीदु महाना नुक्सिजबा कौबनिना फरे नंना नुक्सि हारिबा नुपादु कौरो अदुगा गगनगी मुहुत्ता महाका ओइना लुहोंबिरगे हाइदुना हरे मदुगी मपादुना मखोइगी ममापादी हाइदुना हंगपा मतमदा महाकी ममापा लेद्रे हाइदुना हरे फरे अदु तारगसु कछु काइदे अखोइ लेरिसिदि हाइदुना मपादुना हरखि मदुगिदि लंथुमदि कमाइ तौरि हाइदुना हरपा मतमदा लंथुमसु लेते हाइदुना हरपा मतमदा होइने अइगी लंथुमसिंग असि मागी ओइदोरिबनि करिनो हाइदुना मपादुना मुहरे करि थबक तौइ हाइदुना हंगपा मतमदा थबक तौदे हाइदुना हरे फरे अदु तारगदि अखोइगी बिजनेस असि मंगोन पिथोलरेदना हाइदुना हरे अदु फरेने माकी जाति से कइनो माकी कास्ट से कइनो मदुर कुंदनाना मागसे अखोई कास्ट का मानदे हाइदुना हरखे वफम अदु तारबा मतमदा मपादुना अदु तारगदि लुहोंबसि यारोय नंग गगनगा अदुमक लुहोंगदबने हाइदुना हरखे मद कुंदनाना आइदि नुपादुगा नतना लुहोंब ngamlo हाइदुना हरपा मतमदुदा मपादुना वारी अमलि थुरई ममांथकि मतमदा महाकी मचनपि अतोंबीसे मखोई कास्ट नतबा अतोपा कास्ट अमगी मिसकल नुचिनाबनि पावसी खंगपदगिदि करिगुंबा अतोपा जातिदा लुहोंगिबा तारगदि मागसि बोट फंगनरो हाइदुना माना महाकी मचनपि अतोंबीदुबु हातोखिबनि नुमित अदुदगी गगनगी ममागा महाका कौनखिदबनि सौनखिबनि हाइदुना माना वारी सेंगबसि लिथुरखि मतो सुमना मागना महाकी मचनपि अतोंबीदुबु हातोदुना गुहादा लंथखिबनि अदुबु मयामददि इसिंग सोपो मतमदा गुहादा तासिनदुना सिखिबनि हाइदुना मयामदा संदोखिबनि अदुगा यंगो आइना हौजिक नखोइगी नने अतोंबीसेगी फोटोदा आइना पूजा तौरिबसे अते करिमतगी नते पंडित अमना हारखिबै मतुंगिना करिगुंबा आइना हातखिबा मीदुगी ममांगदा पूजा तौदुना दुख थौमै थापदा हारगदि मखोइगी थवाइसिंग अदुना अखोइबु कोइतान तानादि हाय मरम अदुनानि आइना तौरिबसे मरम अदुना आइना आइगी इज्जतकिदमक्ता आइना आइगी चनपि अतोंबीदुबु हातोखिबनि ममांथकि मतमदा आइना आइगी इचनपीदुदा nganugi makhong ase ahum pale haduna haikibni adu mahanati mari pale haduna suma khaiduna lei maramadana nangbu aina huje hatpa matamda aingoda akaiba karimta leite maramadana ibema nganugi makhong ase ahum pandra haduna harakhi madula somna kanda kundanadi pakatpana thakthang niktuna lekre mapana mangona no mainamduna lerami madigi tanjadra mafamadra gagan laktuna makhogi ma maduda ma khoni na punchaladuna nangwada prank tawbagi wani haduna harakhi yongwa asida video namduna leribasi haduna hare वफम अदु तारबा मतमदा मखोइगी मा मदुनसु आइसु नखोइदो इना रिवर्स प्रैंक तौबै वानी नखोइ कंपनी ना तौबदो लोरकांदा कनम हाइताने सरप्राइज काना हाइब्रो तौरसि हादुना मखोइ अहुम पुना तौमिनारमी अदु तारगसु थोलिबा थौदोगसि करिनो हाबेसि मखोइ अहुमक लोइनदि खंगलिबनि मदिगदि मखोइनि सु पाकल पाकन थोलै अमसुंग करि तौसिगे हादुना मखोइनि खनाबा मतमदा नंगि नुपादो मफम असिरा याम थुना कौ हादुना
Gagana Kundanada, Nangin Padu Yamson of Pomasako Hedana, Numidang Mahakin Padu Kawanki. Sola Kandana, Kundanagi Mapadu Su Machan Pil Hondore Hydana, Yamna Harau Teamna, Mahaki, Function to the Saru Yadan Leremi. Numidang to the Somlakanda, Kundana Amasung, Gagan Karito Godam Hydana Kanadun Lering, Matamada, Mafamada, Pari Harapan Padu Sulake. Pari Latna Herlifasi, Maki Mamana Bagi, Makura to Minister Oi, Adukam Hak, Yamna Apaw me when he had Herke. Ma Garipore, Aduka, Mapam Seresala Haduna. Kundana Mapama today Pudnus and the Paitamata Tolai. Kamarto Heta Yabrani had Hapumatamata Parin Herlipasi. Gazava Hariban Pase Karnataka Minister Ramani, Aduka, Mawase Yam Sativa Mimani. Marki right hand Aduka Ego Waris and Aduna Lapani Haduna, Mana Kundana the Harake. Makata Batoka the Persing Adude, Gazavina the Museration of Hadana Makoso Mapamadri Tolaki. Makona Mapamadri Tolapamatamuda, Long Pamadra Gazavai to so, Kundanagi Mapana Baton Tokuna, Long Bayobalami. Matodu Urubumatam the Makwedi, not but a come tankre. Aduga, Papa Matuda Gazabai Laktuna, Kundanagi Mapada Makong Paraduna, Mahapo, Bol Pibi Hadana, Harapagimong Urubumatam da, Kundanagi Mapasidi, Yamasati, Mim and Havasi, Parina Sukamangami, Amazon, Gazabai Hariba Misaga City, Kundanagi Mapagi and Rubumatam da, Crisulate of Miamani, Ividi, Aisman Hariban Pasi Yamla, Mamangi Matamdagi, Power of Miamani, Amazon, Mana Mantri, when of Honaba Matamda. Mahar Tokiba Singh say, Kanaptan the Kamalate Adubo, Lord Tuna Mahaki, Sanga Mamal and Bimong the Urubumatamda, Makosu Paritana, Karitokotam Hydra Canada Lerme. Sola Kanagazavai the Mahal Tazabatamlubani Adubo, Parisu Karito Wotam no have Sikamangandre, Maramaduna, Gaganda Karito Wotam no Hydra Hake, Mamata Matamati, Gagada Mahal Maminko no Haramani, Adubo Hojiti, Tamogagan Hydunak Po Cray, Gagan Urubumatamda, Mahaki Makobo Waituriba. Kundanagi Mapana Mahapu Kopsalaki, Amazon Mapamaduda, Minister Cameron Su, Lerami, other Minister Singasi, Indiagi State Kudimataki Liva Minister Naktani, Mapagi Sangadu Urubumatamda, Kundana Sukarito, Wadam have the Kamangamdre. Karitogani, Mapamasita Serpataragasu, Indiagi State Amada Heta, Maki Mapana, Nagi Adaka, Sisina, so in the Tiagan, Hapikini Haduna, Pari the Harake, Parina Karitoxiki Haduna, Hampamatamda, Pare, Alutarinang, for the Sakro Haduna, Gagan Harake. Mapamadrum Kara Matumda, Atop Mapamada, Musake Susako Hadun Harake. Assumed to Mahana Mahaki Mamana Baduda, Thailand Gitiki O Hadun Harake, Hivdi, Thailand Zapamatam the Visa Sangde. Aduga Quadi Luriba Hitaragadi, Masiki, Pari Hariban Pasiki, Passport Power and the Vasini. Mato Sonakanda, Agansuyam sounding by Habdore. Madam D, Passport Yob the Mapam Sidagina Koi Kamda Sakani Haduna, Mana Paribu Puketorami, Madidi Mapamaduda, Gaganamasum Kundanabo. Guess ma'am like Hadra me Malatuna, Kofutra Pudra Jaki. Makosulu Hong Pamaduda, Murti Gumna, Subtab Yung Lebami, Madam De, Makwinina Lohoni Basi, Lohoni the Lohomba Habito Waribanina, Karitogotab no Hadina Makwini Sukanja Lerami, Apamadura Pari so, Mahaki Nupia do, Kanagum Misagam the Lohonki Hadina, Pakacharami, Maki Matunga Pari so, Gakani Malatalai, Amazon, Mana Plana Malay Hadin Harake, Kariplano Hadra Gagan Hapamatamda, Nankunragal Holo, Aduga. Loholaba matungda aingona piro haidun harake aduga ai kundanabu pudun sakrage matamadu di agi passport so sembalo rani haidun harake wafam lutaraba matamla somna kanda gandi sauninguna lwari maramdi kanago manupi amagal hongba habisi mahaki jasan maloina mangduri bini aduga maki loholaba nupi du kanago misagamna pudun sakra haib taragadi kali oidurib no haidun ma kanjarami aduga samasa kanduri basi gagan yunupi si kanago manupa amaga chengkra haidun haina turi bini Ahamadadi Kundana Suyaramde, Adubo, Nang, Tawai Mamun Pabra Natragana, Nang Ijas and Mansang Mamun Pabra had in Hang Patagi, Agi Ijas and Malang Tokro Yare, Tawai Maroon had in Harake. Assumpto the Lohong Bato Somlakanda Kundana the Yake. Madam de Mapamadura Security Cameron Lady, Madu Madama Patu Tibanina, Kundana Amazon Pari Bukuti, the Sweden High Kragani have a say, Kundana Masamakna so Kanglibani. Ahamadadi Gagan Suyaramde, How Long Pamadu Tadokna Sake, Madagi Somlakanda Kundana so. Gagana Ibo Sumna to Piramlo had in a Mapita, the Captain Levi Mongo, Uzeruba Matam the Somnakanda Gaganso, Ma Kundanagi Mating Palaki had in Harake, Amazon, Agi just Mandagi, Nangit Hawaii Henry Haduna, Mausul Home Maduyake. Matosumna Kundana Musung Gagan Lohongre, Lohokraba Matunda, Kundanagi Mapana, Makwini Gitamata Fred Amasulay Pyramid. Kundanagi Mapa Musung, Gagan Mazima Mataki, Kanadra Lakibini Adobo. Objective Machimano say, Masa Haktaki, Punchin Bahabito Weravanina,
ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯀꯧꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯅ ꯒꯒꯟꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯒꯒꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯣꯡꯃꯇ ꯔꯦꯁꯄꯦꯛ ꯇꯧꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯒꯒꯟꯒꯤ ꯃꯃꯥꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯕꯨ ꯏꯒꯅꯣꯔ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏꯗ ꯌꯨꯝ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯆꯦ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯁꯤ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯒꯟꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯒꯒꯟꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯨꯟꯗꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯅꯥꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯃꯈꯣꯏꯅꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯃꯁꯨ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏꯅꯤꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯖꯥꯟꯅꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯕ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯤ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯒꯒꯟ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥꯗ ꯎꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯔꯗꯨꯅ ꯒꯒꯟꯅ ꯑꯦꯌꯔꯂꯥꯏꯟꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯀꯅꯥꯗꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯐ꯭ꯂꯥꯏꯠ ꯕꯨꯛ ꯇꯧꯈꯤ ꯊꯥꯏꯂꯦꯟ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯛ ꯄꯔꯃꯤꯠ ꯑꯃ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯦꯌꯔꯂꯥꯏꯟꯒꯤ ꯑꯣꯐꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯃ ꯐꯣꯔꯦꯟꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯧꯕ ꯇꯥꯔꯒꯗꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯗ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯨꯗꯥꯅ ꯃꯉꯣꯟꯗ ꯃꯈꯣꯏ ꯀꯅꯥꯗꯥꯗ ꯁꯦꯞ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕꯅꯤꯅ ꯑꯃꯨꯗꯥꯗ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯗꯥꯅꯗꯤ ꯒꯒꯟꯁꯤ ꯂꯨꯍꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯈꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯑꯃꯨꯗꯥꯒꯤ ꯅꯨꯄꯥꯗꯨꯅ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯤ ꯚꯤꯖꯥꯒꯤꯗꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯊꯕꯛ ꯑꯃꯁꯨꯡ ꯂꯩꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯒꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯗꯥꯒꯤ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯗꯥꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯗꯨ ꯀꯛꯊꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯚꯤꯖꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯚꯤꯖꯥ ꯑꯣꯐꯤꯁ ꯑꯗꯨ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯒꯒꯟꯅꯗꯤ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯥꯔꯟ ꯇꯥꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯔꯟ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯅꯥꯗꯤ ꯐꯣꯔꯦꯟꯗ ꯌꯥꯝꯅ ꯆꯠꯂꯕꯅꯤꯅ ꯃꯍꯥꯛꯅ ꯚꯤꯖꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯔꯤꯁꯨ ꯚꯤꯖꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯆꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯒꯟꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯤꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯑꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗꯤ ꯁꯣꯔ ꯍꯣꯟꯗꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯀꯨꯟꯗꯅꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯊꯥ 3 ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯒꯒꯟꯅ ꯃꯈꯣꯏꯅꯤꯗ ꯆꯩ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅꯤꯕꯨ ꯉꯥꯏꯖꯕ ꯉꯝꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥ ꯑꯁꯤ ꯈꯟꯅꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯁꯤꯕꯨ ꯑꯩꯅ ꯌꯥꯗꯅ ꯇꯧꯕ꯭ꯔꯥ ꯅꯪꯅ ꯌꯥꯔꯒ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯁꯤꯡ ꯑꯗꯨ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯖꯗꯨꯅ ꯈꯥꯡꯈꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯂꯦꯟꯗ ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯅꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤꯅ ꯑꯣꯏꯍꯟꯒꯦ ꯌꯥꯎꯅ ꯑꯣꯏꯍꯟꯕꯁꯨ ꯅꯠꯇꯕꯅꯤna ꯑꯦꯕꯣꯔꯁꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯒꯒꯟꯅ ꯀꯨꯟꯗꯅꯥꯗ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯨꯟꯗꯅꯥꯅꯗꯤ ꯉꯝꯃꯣꯏ ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯒꯟꯗ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯂꯩꯗꯨꯅ ꯅꯈꯣꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯟꯗꯅꯥ ꯑꯃꯁꯨꯡ ꯄꯥꯔꯤꯕꯨ ꯊꯦꯝꯈꯤ ꯑꯃꯁꯨꯡ ꯑꯦꯕꯣꯔꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔꯅ ꯀꯨꯟꯗꯅꯥꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯇꯦꯔꯁ ꯑꯁꯤ ꯁꯣꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯅ ꯀꯨꯟꯗꯅꯥꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅꯤꯅ ꯑꯉꯥꯡꯒꯤ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯑꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯅꯥꯅꯗꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯨꯛꯇꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯒꯒꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯒꯒꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯎ ꯌꯥꯗꯕꯗꯒꯤ ꯐꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯗꯕ ꯇꯥꯔꯒꯗꯤ ꯅꯄꯥꯅ ꯍꯥꯏꯕꯗꯤ ꯇꯥꯅꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯅꯁꯨ ꯐꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯗꯅꯥꯅ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯑꯗꯨ ꯊꯤꯡꯈꯤ
ꯃꯗꯒꯤꯗꯤ ꯁꯣꯝꯅꯥꯀꯟꯗꯅ ꯀꯨꯟꯗꯅꯥ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯅꯥꯀꯟꯗ ꯒꯒꯟꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯇꯨꯅ ꯒꯒꯟꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨ ꯈꯪꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅꯤꯁꯤ ꯃꯔꯤ ꯊꯝꯅꯗꯨꯅ ꯍꯧꯖꯤꯛ ꯀꯨꯟꯗꯅꯥ ꯑꯁꯤ ꯒꯒꯟꯒꯤ ꯃꯆꯥꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯒꯒꯟꯅ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯄꯥꯔꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯇꯨꯀꯨꯠꯆꯩ ꯍꯥꯏꯗꯨꯅ ꯇꯤꯟꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯟꯗꯅꯥꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗꯤ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯣꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯊꯥ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯃꯄꯥ ꯑꯣꯏꯔꯒ ꯃꯊꯥ ꯁꯥꯒꯦꯗꯤ ꯂꯩꯇꯗꯅ ꯑꯁꯤꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯀꯧꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯃꯄꯥꯔ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯔ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯅ ꯑꯃꯨꯛ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯒꯟꯕꯨ ꯑꯉꯥꯡ ꯄꯣꯛꯐꯝ ꯑꯗꯨꯗ ꯏꯟꯁꯤꯟꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯊꯣꯡꯖꯤꯟ ꯄꯥꯟꯗꯤ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯅꯝꯗꯅ ꯃꯍꯥꯛ ꯑꯉꯥꯡ ꯄꯣꯛꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯅꯥꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯨꯟꯗꯅꯥꯗ ꯊꯧꯅꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯅꯪ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯆꯥ ꯑꯃ ꯄꯣꯛꯄꯗꯨ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯦ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯒꯒꯟꯗ ꯄꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯒꯒꯟꯅ ꯄꯝꯂꯨꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯂꯥꯞꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯣꯏꯅ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯁꯨ ꯆꯪꯉꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯌꯦꯡꯅꯤꯡꯂꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯟꯐꯦꯛꯁꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯄꯥꯔꯤꯕꯨ ꯐꯣꯇꯣ ꯀꯥꯞꯄꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯔꯤꯕꯨ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯗ ꯁꯤꯟꯅꯈꯤ ꯆꯍꯤ ꯀꯨꯟꯃꯔꯤꯗ ꯉꯥꯏꯔꯤꯕ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯥ ꯑꯣꯏꯔꯦ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯅꯪꯗꯤ ꯀꯅꯥꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯥꯞꯄꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯣꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯣꯖꯤꯡ ꯁꯦꯝꯒ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯊꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯄꯥꯔꯤꯗ ꯊꯤꯅ ꯆꯩꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯨꯠꯁꯥ ꯑꯁꯤ 6 ꯂꯨꯍꯣꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯈꯨꯠꯁꯥ 6 ꯂꯨꯍꯣꯡꯒꯅꯤ ꯑꯩꯒꯤ ꯏꯄꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯟꯗꯅꯥꯒꯤ ꯃꯌꯨꯝꯗ ꯐꯪꯁꯟ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯜꯂꯝꯃꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯁꯥꯟꯅꯕꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯏ ꯌꯥꯝꯅ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯅꯥ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯨꯟꯗꯅꯥꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ ꯅꯪꯕꯨ ꯆꯥꯕ ꯊꯛꯄꯒ ꯌꯥꯔꯤꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯨꯟꯗꯅꯥꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯒꯒꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕꯅꯤ ꯅꯈꯣꯏꯅꯤ ꯆꯪꯗꯨꯅ ꯒꯒꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯣꯀꯔ ꯃꯥꯜꯂꯦꯒꯥꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯩ ꯌꯦꯡꯉꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯖꯣꯀꯔꯒꯤ ꯄꯨꯟꯁꯤꯅꯤ ꯅꯈꯣꯏꯅꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯍꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯀꯅꯥꯅ ꯌꯥꯗꯣꯔꯤꯕꯅꯣ ꯀꯅꯥꯅ ꯉꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯒꯟꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯅꯥ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯄꯥꯔꯤ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯀꯅꯥꯗ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯔꯛꯂꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯔꯤ ꯑꯗꯨ ꯃꯃꯥꯟꯅꯕꯗꯨꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯜꯂꯦ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥ ꯑꯃꯁꯨꯡ ꯃꯆꯥꯗꯨꯅ ꯄꯥꯔꯤꯅ ꯊꯤꯟꯗꯨꯅ ꯂꯥꯛꯂꯦ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯟꯗꯅꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯗꯣꯔꯛꯏ ꯒꯒꯟꯁꯨ ꯀꯨꯟꯗꯅꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯟꯅꯕꯗꯨꯗꯩ ꯈꯪꯂꯦ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯕꯨ ꯃꯍꯥꯛꯅ
फुरमदुना लालबनि हादुन हरखे गाड़ी सुनथोदु लाबम मतमदुरा कुंदनादा पासपोर्ट तगी प्लेन की टिकट तगी वीजा तगी लोइना मपानदन थोखे मतोदु उरुबा मतमदा सोनमकंदा गगनदी यानमनखे अमसों गाड़ी दु खामखे अमसों से सिंगदु लोइना खुमजनदुना लेरमे मदगी कुंदना हरखलिबसिना आई नंगी वारी सिंगसि लोइना खांगले अमसों नमु कनागुम मिसगा मता लोंगलमदुना आई इंडिया थादोकप नतना आई इंडिया दगी सुंग चलो हादुन हरखे मदगी गगन हरखलिबसना कुंदना अंगाव फै वारी गाकनो आई पुंसी से आइने हिंगलिबा मोंगदा अदुम हिंजागनी नंग हिंगलिबा पुंसी महिंगदो अदु अदुम हिंगु कसु कायदे हादुना सोमनाकंदा गगन चमथोय नोहायदना हरखे मदगी कुंदना नम हरखलिबसना अफम असेंग सिंगसि खंगलबा मतुंगदा आई पुंसी सेबो यामना नुंगाय फना लेगनी हादुना नंग खलिबरा मदगी गगन हरे ममा थके मतमदा नंगी ममांगदा आइना नुपी क्यामरुंगा खंगनारामी अदुबो नंग हेक थेंदरबा मतम अमसों नंग हेक नुसिरुबा मतम अदुदगिदि आइना अतोपा नुपी कनामतबु इमाजिन तौबा ngamdre गगनसु कुंदना नतना अतोपा नुपी अमता खंगनारारो हायबा वफम असे तारुबा मतमदा कुंदना तोफम खंगखिदे अमसों गगनसु कपचबा नतरा उपाय लेखिदे मदगिदि कुंदनासु कपलदुरा गगन हरे अखोइनिगी लाइबक्ता अखोइनी से थुंगनो हादुना तमलमदबा मतम असिदा अखोइना बु करिबु तौबा ngamgani आइना नंगु नुसिरुबा मतम अदुतना नंग नाइबु नुसिबिखिदे अदुका नंग नाइबु नुसिरक्लबा मतम असिदना आइना नंगु नुसिबा ngamखिदे करि तौसे हरिबनो टाइम मशीन सिजनरदुना अखोइना मतम असि पास्ता मुचपसु यागदबसु नते आइगिदमता नंगना नंगी पुसिदो मांगनगनो आइसे नंगिदमता मतिक चाबा मी नते अदुगा यंगु नंगसि ममा थके मतम लेरबा अदुगुमना तुमक लेगदबनी नुंगाय फबु तारगदे अखोइनिमक लोइना नुंगाय फना यामना नुंगाय लेगदबनी अखोइनिमक हैप्पी होगदबनी वारगना पुना वागदबनी हादुन हरखे अमसुं नंगिदमता आइना नुपी अम सोइदर थिगनि हादुन हरखे मदगी गगन यारे वाथि वायं खरा nganaradi chalasilo nangi flight ki timing yore haduna harke wafum taruba matamna sona kanda kundana harklibase aina wala wasakrabani nangi da mutai no pi ma soina thigani maramadra ai chalaro haduna harke मदिगी कुंदना मंगोंदा डाइवोर्स पेपर अमा पिरमे अदुगा करिगिनो डाइवोर्स औद्रिबदे हादुना हायप मतमदा नंगी नुपी अमा लेना कमाइनो नुपी थिदिरुबनो हादुना कुंदना हरखे असम तौदना मैट्रिमोनियल साइट के आदा महाकी नुपी कैमरम थिके अमसु कैमरम उनाहलमी मदुगी मथक्ता महाना नुपी थिरंबा अमसुं कायना खिबे मतंग अदु लिरुबा मतमदा नुपी सिंग अदुना यामना हाइनदबई मोंग अमसु उलमी मदुगी मथक्ता नर तोकिबदो माइना आइगा अमता लोहंगसे अदुगा कनागुम नुपा अमदा चिंखिगे हादुना हरखे वफम तारुबा मतमदा महासु तोकपुं खंगिदे मदुगी मथक्ता तिंदरदा अमु नुपी कैमरम थिरमी नुपी कैमरम थिखि अदुबा नुपी सिंग अदु गगन अमता पामखिदे अमसुं कुंदनानसु अमता पामखिदे मदगिदि थिबा याबा थिरबा मतुंगदा नोंमदि नुपी अमा गगन उनबा लाखि अदुगा लालिबा नुपी से गगन के ऑफिस थबक तौबा नुपी अमनि अदुगा नुपी सिना मफम असिरा लालिबा से गगन मंगोंदा प्लान अमा तौरदना मफम अदुरा कौखिबनि करिगुंबा कुंदनाना असुमसु नुपी थिदुना लेबा तारगदि मा गगन गिदमता मफम असि थदोक्तबिदा अदुमक लेरगनि हादुना खनखि मरमदर महापु थदोक्किनबिदमता महाना महाके एम्प्लॉई दुबु कौखिबनि ममाथके मतमदा गगन मंगोंदा कुंदनाई मनाक्ता चलगा मखोइनि से लोहंग पामी हादुना हायु हादुना मान प्लान से सिनखिबनि एम्प्लॉई दिसु याखिबि मरम से थाइनि कैमरा अमा पियो हादुना हायखिबनि अमसों कैमरा दु पिरबा मतुंगदा याखि सोनाकनदि कुंदनानदि मखोइनि से यानर हादुना खनखि गगनसु कुंदनादा मसिगि नुपीसे पामले हादुना मासु हाइजनखि मथंगि निमित्तना सोनाकनदा कुंदनाई मपादुदा लॉयर अमा लालमी अदुगा मसागा मयानुपागा से डाइवोर्स तौनबगी पाव से तमखि अमसुं चेसिंग अदु उतखि तसेंना हाब तारगदि मंत्री असे यामना चावु मंत्रीनि मरमदुना मागे मखादा मी कैमरम लेरिबनिना करि तौरिबनो हाबसि मागे मिसिंग अदु लाउतना पाव लोइ तमबनिना लोइना खंगी मचानुपी डाइवोर्स तौगी पाव ताबदगिदि मचानुपीदा माना फोन तौदुना मागे मसुनुपादो अमतु उजगे हादुना कौखि मदुरा कुंदनासु अरोय बोइना कोइ बापादु उदरबनि मसिगि मतुंगदा कनादा चखरदबनिना उबा फंगलरोय अमुक्तदी उहलुगे हादुना महासु इमोशनल ओइरेदुना महाक मपाई मनाक्ता लाखि मपाई मनाक्ता लापा मतम मदुदा डाइवोर्स की चेदो मचानुपीदुरो उलमी मचानुपीदुना डाइवोर्स की चेदो उलबा मतमदा कंप्रेक खंगी अमसुं डाइवोर्स तौबसे कनाना पामलिबनो कनाना एप्लाई तौरिबनो हादुना मचानुपीदुबो मखौरि मेरदुना हांगखि थोलिबा थौदोदो सोमनाकंदा गगनसु थोकनी हाबसे खंगलबनिना महासु मफम अदुरा लाखि अमसुं डाइवोर्स असे आइना एप्लाई तौकिबनो हादुना हारखि करिगिदमक्ता एप्लाई तौरिबनो हादुना हारपा मतमदा नचानुपी से आइना पामद्रे बोरिंग चुरे अतोप नुपी मा पामैना हादुना हारखि अमसुं माकी मिसिंगना मुहारक्लिबसिना गगन से मैट्रिमोनियल वेबसाइट अमसुं नुपी कैमरुंगा उनबगी पाव से खोइदा लोइ लेरबनि मसिना खुदमनि हादुना चे चांग कैमरुं पुथुरखि वहम बुदारबा मतमना सोमनाकंदा मपादरी सावबना मै होक्रे
ꯀꯨꯟꯗꯅꯥꯅ ꯒꯒꯟꯕꯨ ꯀꯟꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯦꯡꯕꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯒꯒꯟꯅ ꯊꯤꯡꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕꯁꯤ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯗꯣꯔꯤꯕꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯅ ꯒꯒꯟꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯖꯤꯜꯂꯗꯨꯅꯁꯨ ꯐꯨꯍꯟꯈꯤ ꯇꯟꯖꯥꯗꯨꯗ ꯒꯒꯟꯒꯤ ꯃꯃꯥ ꯂꯥꯛꯏ ꯑꯃꯁꯨꯡ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯨꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯂꯪꯊꯣꯛꯄꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯀꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯒꯟꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯗꯨꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯍꯥꯠꯀꯦ ꯇꯣꯛꯀꯦ ꯅꯣꯏꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨ ꯀꯨꯟꯗꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯂꯗꯨꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯌꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯅꯪꯕꯨ ꯑꯃꯨꯛ ꯊꯥꯖꯔ ꯌꯣꯟꯖꯔꯒ ꯂꯣꯏꯔꯦ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯅ ꯒꯒꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯔ ꯊꯥꯈꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯂꯣꯏꯅ ꯃꯥꯡꯂꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯗꯥꯏꯚꯣꯔꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯗꯅꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯒꯒꯟ ꯑꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯤꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯦꯡꯕꯁꯤ ꯄꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯗꯕꯁꯤꯗꯤ ꯄꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯄꯥꯔꯤꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯒꯒꯟꯅ ꯇꯥꯔꯨꯕꯗꯒꯤ ꯒꯒꯟꯁꯨ ꯄꯥꯔꯤ ꯀꯟꯕ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯅ ꯀꯨꯟꯗꯅꯥꯕꯨ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯕꯨꯗꯤ ꯍꯥꯠꯂꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯁꯤ ꯅꯪ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯕꯤꯔꯒ ꯑꯃꯨꯛ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯁꯤꯒꯤ ꯀꯥꯟꯅꯗꯕ ꯅꯆꯥ ꯑꯁꯤꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯐꯨꯔꯝꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯝꯍꯥꯡꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯊꯥꯒꯠꯀꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯁꯨꯗꯨꯕꯨ ꯊꯥꯒꯠꯀꯗꯕꯅꯤ ꯅꯪꯒꯤ ꯅꯁꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯗꯨꯅ ꯃꯍꯥꯛ ꯁꯣꯔꯣꯛꯇ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗꯒꯤ ꯅꯪ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯁꯨ ꯑꯗꯨ ꯃꯍꯥꯛ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ ꯑꯩꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯕ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯒꯟꯁꯨ ꯃꯍꯥꯛꯀꯤ ꯃꯥꯃꯩ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯤ ꯃꯀꯨꯕꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯅꯪꯅ ꯑꯦꯛꯁꯦꯞ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯗꯤ ꯊꯥꯏꯅ ꯆꯠꯅꯔꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯅꯪꯒꯤ ꯅꯁꯨꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯗꯣꯔꯤꯕꯅꯣ ꯃꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯀꯦꯃꯤꯀꯦꯜꯂꯤ ꯅꯪꯒꯤ ꯅꯁꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯗꯨꯅ ꯀꯨꯟꯗꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯒꯟꯅ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ GPS ꯑꯗꯨ ꯃꯈꯣꯏꯅ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏꯅꯤꯅ ꯀꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯨ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯟꯗꯅꯥꯒꯤ ꯃꯄꯥꯗꯨꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯤꯟꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛ ꯂꯣꯏꯅ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯌꯥꯅꯨꯄꯥꯗꯨꯁꯨ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯒꯒꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪꯅ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯒꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗꯨꯠ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯒꯟꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯨꯟꯗꯅꯥꯕꯨ ꯔꯤꯖꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ
ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯐꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯐꯖꯔꯁꯨ ꯏꯕꯤꯔꯝꯃꯨ ꯐꯖꯗ꯭ꯔꯁꯨ ꯏꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ